ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯏꯕꯣꯝꯆꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯒꯤ ꯂꯣꯏꯅꯕꯒꯤ ꯃꯃꯤꯡꯅ ꯔꯥꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯆꯤꯡꯗ ꯁꯤꯡ ꯆꯟꯗꯨꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯌꯨꯝ ꯄꯨꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯏꯕꯣꯝꯆꯥ ꯉꯟꯇꯥꯅ ꯆꯤꯡꯗ ꯆꯠꯇꯨꯅ ꯆꯤꯡ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯐꯖꯕ ꯑꯃ ꯌꯥꯜꯂꯝꯃꯤ꯫ ꯆꯤꯡꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯎ ꯌꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯥ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯕꯣꯝꯆꯥ, ꯅꯪꯗꯤ ꯌꯥꯝ ꯉꯜꯂꯤꯗ, ꯅꯪꯕꯨ ꯑꯍꯤꯡ ꯑꯝꯇ ꯇꯨꯝꯃꯛꯇ꯭ꯔꯕꯣ? ꯇꯥꯗ, ꯎꯁꯤꯡꯁꯦ ꯌꯥꯜꯂꯒ ꯀꯩꯊꯦꯜꯗ ꯌꯣꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯅꯤ?" "ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯣꯝꯆꯥ, ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ? ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯔꯒ ꯂꯩꯈꯤꯗꯧꯔꯕ꯭ꯔꯥ ꯈꯪꯗꯦꯗ꯫ ꯇꯥꯗ ꯍꯣꯏꯒꯤꯗꯤ ꯐꯧ ꯆꯦꯡ ꯍꯥꯞꯄꯅꯤꯅ ꯈꯔ ꯑꯃꯨꯛ ꯐꯩ, ꯑꯩꯈꯣꯏꯒꯤꯗꯤ ꯐꯧ ꯆꯦꯡꯁꯨ ꯍꯥꯞꯄ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯋꯥꯏꯗ꯫ ꯑꯗꯣ ꯅꯪꯕꯨ ꯅꯪꯒꯤ ꯐꯪꯂꯤꯕ ꯁꯦꯟꯁꯤꯅ ꯏꯃꯨꯡ ꯄꯨꯕꯕꯨ ꯀꯣꯟꯅꯕ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯀꯣꯟꯅꯕꯅꯣꯗ ꯇꯥꯗ, ꯆꯔꯥ ꯍꯦꯟꯕ ꯅꯨꯃꯤꯠꯀ ꯌꯥꯎꯔꯤꯄꯣꯠꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯤꯅ ꯌꯨꯝꯗ ꯏꯁꯧ ꯂꯥꯡꯕꯅ ꯂꯣꯏꯔꯕꯅꯤ." "ꯏꯁꯧꯗꯤꯅꯦ, ꯅꯣꯏꯒꯤꯗꯒꯤ ꯑꯩꯈꯣꯏꯒꯤꯅ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏꯗ꯫ ꯑꯗꯣ ꯏꯕꯣꯝꯆꯥ, ꯆꯤꯡꯁꯤꯗ ꯍꯤꯡꯆꯥꯞ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯤꯀꯣ, ꯑꯗꯨꯅꯅꯦ ꯅꯪꯅ ꯆꯤꯡꯁꯤꯗ ꯆꯠꯂꯁꯨ ꯃꯤ ꯑꯃ ꯂꯣꯏꯅꯗꯨꯅ ꯆꯠꯂꯨ." "ꯇꯥꯗ, ꯆꯤꯡ ꯑꯁꯤꯗ ꯍꯤꯡꯆꯥꯞ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯥꯛꯑꯦꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯣ?" "ꯑꯁꯦꯡꯕꯅꯤꯅꯦꯍꯦ, ꯃꯤꯅ ꯎꯕ ꯌꯥꯎꯔꯕꯅꯤ꯫ ꯍꯤꯡꯆꯥꯞ ꯑꯗꯣ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯂꯧꯕ ꯉꯝꯃꯤ ꯍꯥꯏ꯫ ꯑꯗꯣ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯕ ꯉꯝꯂꯕꯁꯨ ꯃꯈꯣꯡ ꯑꯅꯤꯗꯨꯗꯤ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕꯅꯤ." ꯏꯕꯣꯝꯆꯥ ꯇꯣꯝꯆꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯁꯣꯝꯗ ꯔꯥꯁꯤꯗꯣ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯆꯤꯟ ꯑꯗꯨꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯕꯨ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯖꯔꯨꯕꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯅꯗꯤ ꯊꯥꯏꯅ ꯌꯥꯝꯅ ꯊꯤꯡꯈꯤꯕꯅꯤ, ꯑꯩꯅ ꯅꯨꯡꯁꯤꯔꯤꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯄꯥꯕꯅ ꯍꯥꯏꯕ ꯐꯥꯎꯕ ꯂꯧꯗꯕ ꯃꯈꯩ꯫ ꯍꯣ ꯏꯃꯥ, ꯍꯣ ꯄꯥꯕ, ꯅꯈꯣꯏꯅ ꯍꯥꯏꯕꯗꯣ ꯌꯥꯖꯔꯝꯂꯗꯤ ꯅꯆꯥꯅ ꯉꯁꯤ ꯋꯥꯔꯤꯕꯁꯦ ꯋꯥꯖꯔꯝꯂꯣꯏꯗꯕꯅꯤꯀꯣ." ꯔꯥꯁꯤꯅ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯇꯥꯡꯗꯣ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯇꯥꯡ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯄꯤꯌꯣ." ꯔꯥꯁꯤ ꯁꯥꯎꯔꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯆꯠꯂꯣ, ꯆꯥꯛꯇꯣ ꯂꯥꯝꯂꯒꯅꯦ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯛꯆꯤꯜꯂꯨꯆꯣ, ꯆꯠꯂꯣ." ꯑꯇꯥꯡ ꯆꯥꯛ ꯂꯥꯝꯕꯅ ꯃꯕꯨꯛꯇꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯁꯤꯡ ꯊꯛꯑꯁꯨ ꯆꯥꯛ ꯂꯥꯝꯕ ꯐꯔꯨꯏꯌꯦ." ꯔꯥꯁꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ "ꯅꯪꯕꯨ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕ꯭ꯔꯣ?" "ꯂꯥꯝꯃꯦ ꯏꯃꯥ." "ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅꯦ ꯅꯣꯏ ꯈꯨꯔꯥꯇꯣꯟ ꯍꯣꯏꯗ ꯆꯥꯛ ꯂꯩꯕ꯭ꯔꯥꯅ ꯍꯪꯂꯨꯈꯤꯒꯦ." ꯑꯇꯥꯡꯗꯣ ꯃꯃꯥꯅ ꯆꯥꯛ ꯍꯪꯂꯨꯒꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯃꯥ." ꯔꯥꯁꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯍꯪꯕ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯔꯥꯁꯤꯁꯨ ꯇꯣꯟꯗꯥꯡ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯁꯤ ꯇꯣꯝꯕꯤꯕꯨ ꯎꯕꯗ, "ꯇꯣꯝꯕꯤ, ꯅꯣꯏꯒꯤ ꯆꯐꯨꯗ ꯆꯥꯛꯀ ꯂꯩꯍꯧꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯤꯇ ꯂꯧꯒꯦ." "ꯂꯩꯌꯦ ꯏꯆꯦ, ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ, ꯏꯆꯦ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ." ꯔꯥꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯍꯣꯏ ꯍꯣꯏ." ꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯣꯝꯕꯤꯗꯨ ꯇꯦꯡꯀꯣꯠꯇ ꯆꯥꯛ ꯈꯔ ꯍꯥꯞꯂꯒ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯏꯆꯦ, ꯆꯥꯛ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯔꯦ." ꯔꯥꯁꯤ ꯆꯥꯛꯇꯣ ꯍꯔꯥꯎꯅ ꯂꯧꯔꯗꯨꯅ ꯇꯦꯡꯀꯣꯠꯇ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯛꯇꯣ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯆꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯛꯇꯨꯗ ꯑꯦꯟꯁꯥꯡꯈꯔ ꯈꯔꯁꯨ ꯇꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯁꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯅꯣꯛꯂꯒ, "ꯏꯆꯦ ꯂꯥꯛꯄ ꯇꯥꯟ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦ, ꯆꯥꯛꯁꯦ ꯍꯨꯟꯗꯣꯛꯄ ꯄꯥꯝꯃꯨꯗꯅ ꯂꯩꯔꯝꯂꯤꯕꯅꯤ." ꯔꯥꯁꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯐꯔꯦ ꯐꯔꯦ ꯇꯣꯝꯕꯤ, ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ." "ꯍꯣꯏ ꯏꯆꯦ." ꯔꯥꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯔꯥꯁꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ "ꯆꯦꯡ ꯑꯁꯨꯛ ꯌꯥꯝ ꯇꯥꯡꯉꯀꯥꯟꯁꯤꯗ ꯅꯤꯕ ꯂꯥꯛꯂꯤꯁꯤꯕꯨ ꯃꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗꯦꯅꯦ." ꯑꯗꯨꯝꯅ ꯃꯊꯟꯇ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯟꯗꯥꯡꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯀꯩꯗꯧꯔꯤ ꯅꯨꯄꯤ? ꯅꯪꯅ ꯑꯗꯨꯗ ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ?" ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯍꯣ ꯅꯣꯏꯒꯤ ꯅꯇꯩꯃꯗꯣ ꯉꯁꯤꯁꯨ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯈꯤꯇ ꯂꯧꯒꯦꯅ ꯂꯥꯛꯑꯝꯃꯤꯕ." "ꯆꯥꯛꯄꯨ ꯄꯤꯈꯤꯕ꯭ꯔꯣ?" "ꯍꯣ, ꯑꯩꯅ ꯉꯁꯥꯏ ꯆꯥꯕꯒꯤ ꯑꯔꯦꯝꯕꯗꯣ ꯄꯤꯈ꯭ꯔꯕꯅꯤ." "ꯅꯪꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕꯗꯨꯗꯤ
ꯃꯤꯉꯣꯟꯗ ꯀꯩꯒꯤ ꯄꯤꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯆꯐꯨꯗ ꯆꯥꯛ ꯂꯩꯍꯧꯗ꯭ꯔꯕꯣ? ꯂꯩꯍꯧꯏ, ꯑꯩꯅ ꯄꯤꯔꯣꯏꯅ ꯄꯤꯗ꯭ꯔꯤꯕ꯫ ꯆꯐꯨꯗꯒꯤ ꯆꯥꯛ ꯑꯁꯦꯡꯕꯗꯣ ꯈꯔ ꯑꯣꯏꯅ ꯄꯤꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯣꯔꯦꯟ ꯆꯐꯨꯗꯒꯤ ꯆꯥꯛꯇꯣ ꯀꯅꯥꯅ ꯆꯥꯕꯤꯗꯧꯔꯤꯒꯦ? ꯂꯪꯊꯣꯛꯀꯗꯧꯕ ꯑꯗꯨꯝ ꯂꯩꯔꯕꯗꯨꯗ꯫ ꯆꯥꯛ ꯍꯦꯛ ꯄꯤꯔꯨꯕꯗꯅꯦ, ꯍꯌꯦꯡꯁꯨ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯀꯌꯥꯗꯤ ꯌꯥꯝꯂꯦ, ꯑꯩꯈꯣꯏꯗꯒꯤ ꯆꯌꯦꯡ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯗꯣ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯇꯣꯟꯗꯥꯡ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯕꯅꯤ꯫ ꯃꯣꯏꯁꯨ ꯃꯣꯏꯅ ꯉꯝꯅꯅꯕ ꯇꯧꯖꯔꯁꯅꯨ꯫ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ, ꯑꯩꯈꯣꯏꯁꯨ ꯇꯨꯡꯒꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯔꯥꯁꯤꯗꯨ ꯆꯥꯛ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯨ ꯄꯨꯔꯛꯂꯒ ꯆꯪꯂꯛꯏ꯫ ꯑꯇꯥꯡꯗꯣ ꯃꯃꯥꯅ ꯆꯥꯛ ꯄꯨꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯃꯥ, ꯆꯥꯛ ꯄꯨꯔꯛꯑꯕꯣ? ꯄꯨꯔꯛꯏ꯫ ꯑꯇꯥꯡ ꯃꯃꯥꯗꯒꯤ ꯆꯥꯛ ꯍꯥꯞꯄ ꯇꯦꯡꯀꯣꯠꯇꯨ ꯂꯧꯗꯨꯅ ꯆꯥꯛꯇꯣ ꯏꯟꯁꯥꯡ ꯌꯥꯎꯗꯕꯤꯗ ꯊꯨꯝ ꯇꯣꯠꯂꯒ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯔꯥꯁꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯃꯨꯛ ꯇꯣꯟꯕ ꯃꯃꯥꯁꯤꯕꯨ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ? ꯏꯆꯥ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗꯕ ꯑꯩꯕꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ? ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯣꯝꯆꯥꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯅꯨꯄꯤ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯛ ꯊꯣꯡꯊꯣꯛꯑꯝꯃꯨꯀꯣ, ꯑꯩ ꯈꯨꯠꯁꯦ ꯑꯝꯇ ꯅꯨꯄꯤ, ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯛ ꯊꯥꯡꯇꯣꯛꯑꯝꯃꯨꯀꯣ, ꯑꯩ ꯈꯨꯠ ꯁꯥꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯂꯨꯈꯤꯒꯦ꯫ ꯔꯥꯁꯤ ꯁꯧ ꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯆꯦꯡ ꯆꯥꯛ ꯋꯥꯠꯇꯅ ꯄꯨꯁꯤꯜꯂꯛꯄꯅꯤꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯏꯕꯣꯝꯆꯥ ꯔꯥꯁꯤꯗ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯂꯩꯇ꯭ꯔꯕꯅꯦ? ꯍꯣ, ꯂꯩꯇ꯭ꯔꯦ꯫ ꯊꯥꯖꯗ꯭ꯔꯒꯅꯅꯦ, ꯆꯦꯡꯐꯨꯗ ꯌꯦꯡꯂꯨꯔꯣ, ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤ꯫ ꯆꯦꯡꯗꯨ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯇꯣꯝꯕ ꯍꯣꯏꯗꯒꯤ ꯂꯧꯔꯒ ꯊꯣꯡꯂꯝꯕ ꯌꯥꯗ꯭ꯔꯣ? ꯍꯣ, ꯂꯧꯃꯟꯗꯅ ꯏꯀꯥꯏꯔꯦ, ꯀꯌꯥꯝꯗꯤ ꯌꯥꯝꯃꯤ ꯂꯧꯔꯤꯁꯦ꯫ ꯁꯨꯃꯥꯏꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯔꯤꯅꯣꯕ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ? ꯏꯕꯣꯝꯆꯥ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯈꯔ ꯋꯥꯕꯅꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯏꯁꯧ ꯑꯗꯨꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯋꯥꯈꯜ ꯀꯌా ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ, ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯝꯆꯥ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯄꯥꯟꯕ ꯍꯤꯡꯆꯥꯕꯗꯨ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯆꯤꯡꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯅꯨꯄꯥꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯈꯨꯔꯥ, ꯑꯩ ꯆꯤꯡꯁꯤꯗ ꯎ ꯌꯥꯟꯕ ꯂꯥꯛꯑꯝꯕꯅꯤ꯫ ꯈꯨꯔꯥꯁꯦ ꯍꯥꯟꯅ ꯑꯩ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯈꯨꯔꯥꯕꯨ ꯀꯔꯝꯕ ꯈꯨꯟꯗꯒꯤꯅꯣ? ꯈꯨꯔꯥꯗꯤ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯆꯤꯡꯁꯤꯗ ꯊꯕꯛ ꯁꯨꯕꯁꯤꯕꯨ ꯁꯦꯟ ꯀꯌꯥꯝ ꯐꯪꯖꯒꯦ? ꯈꯨꯔꯥ, ꯁꯦꯟꯕꯨꯗꯤ ꯌꯥꯝꯅ ꯐꯪꯗꯦꯗ, ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯁꯨꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯣꯏꯅ ꯊꯕꯛ ꯁꯨꯔꯣ꯫ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯑꯣꯏꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯦ꯫ ꯅꯨꯄꯥꯗꯣ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯌꯥꯏꯌꯦ ꯈꯨꯔꯥ, ꯑꯩ ꯁꯨꯒꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯣꯛꯂꯒ, ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯣꯛꯂꯒ, ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯔꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯨꯔꯨꯡ ꯑꯗꯨ ꯏꯃꯝ ꯃꯝꯃꯤ꯫ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ, ꯈꯨꯔꯥ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯐꯝꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯤꯌꯦ, ꯏꯃꯝ ꯃꯝꯃꯤ꯫ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣꯅꯦ ꯅꯨꯄꯥꯅꯕꯣ? ꯂꯥꯛꯑꯣ, ꯈꯔ ꯆꯠꯂꯒ ꯉꯥꯜꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯆꯪꯂꯛꯏ꯫ ꯃꯤ ꯆꯥꯈꯤꯕꯒꯤ ꯁꯔꯨ ꯁꯔꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕꯒꯤ ꯃꯁꯛ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ꯫
ꯅꯨꯄꯥꯗꯣ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯈꯠꯅ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯅꯤ ꯈꯟꯗꯨꯅ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤꯗꯤ ꯍꯤꯡꯆꯥꯕ ꯑꯣꯏꯔꯝꯂꯕ ꯉꯁꯤꯗꯤ ꯑꯩ ꯁꯤꯔꯦꯗꯅ ꯅꯨꯄꯥꯗꯣ ꯀꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯧꯅ ꯂꯥꯎꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯂꯥꯡꯗ ꯊꯨꯔꯦꯗꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤꯅ ꯁꯅꯥ ꯄꯥꯝꯕꯁꯤ ꯄꯥꯝꯁꯨ ꯄꯥꯝꯃꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯐꯥꯔꯛꯄ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯝꯂꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯤ ꯐꯥꯔꯒ ꯃꯌꯥꯝ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯃꯝ ꯃꯥꯅ ꯆꯥꯔꯝꯃꯤ ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯄꯣꯊꯥꯐꯝꯗ ꯆꯠꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯏꯕꯣꯝꯆꯥ ꯃꯥꯅ ꯌꯥꯜꯂꯨꯕ ꯎ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯆꯦꯡ ꯆꯥꯛ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯔꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯕꯣꯝꯆꯥ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯩꯁꯨ ꯊꯥꯜꯂꯝꯗꯦ ꯏꯕꯣꯝꯆꯥ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ ꯀꯩꯗꯧꯔꯦ ꯌꯥꯆꯪꯂꯁꯤ ꯐꯥꯎꯕ ꯏꯃꯨꯡꯒ ꯃꯩꯒ ꯑꯝꯇ ꯊꯥꯟꯗ꯭ꯔꯤꯁꯤꯅ ꯍꯣ ꯃꯩ ꯊꯥꯅꯅꯕ ꯀꯦꯟꯗꯜ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯏꯕꯣꯝꯆꯥ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯃꯩꯈꯦꯠ ꯂꯧꯊꯣꯔꯛꯇꯨꯅ ꯃꯥꯅ ꯂꯩꯔꯛꯄ ꯀꯦꯟꯗꯜꯗꯨ ꯆꯨꯈꯠꯂꯝꯃꯤ ꯔꯥꯁꯤꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯆꯨꯕꯥ ꯃꯦꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯏꯕꯨꯡꯉꯣꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯈꯥ ꯊꯪꯕꯒꯤ ꯕꯦꯝꯕꯦꯝ ꯍꯣꯏꯗ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯆꯦꯡ ꯄꯨꯔꯛꯂꯕꯅꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯣ ꯏꯕꯨꯡꯉꯣꯗꯣ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ ꯅꯣꯡꯁꯤꯁꯨ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯇꯤꯌꯥꯁꯦ ꯄꯨꯝꯃꯝ ꯃꯝꯃꯤ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯝꯆꯥ ꯃꯆꯥ ꯂꯧꯕ ꯆꯠꯈꯤ ꯔꯥꯁꯤꯁꯨ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯩꯔꯪꯃꯩ ꯊꯥꯒꯠꯂꯝꯃꯤ ꯏꯕꯣꯝꯆꯥꯁꯨ ꯃꯆꯥ ꯄꯨꯗꯨꯅ ꯂꯥꯛꯏ ꯏꯕꯣꯝꯆꯥ ꯌꯨꯝ ꯌꯧꯔꯛꯄꯒ ꯅꯣꯡꯗꯨꯁꯨ ꯀꯟꯅ ꯍꯩꯊꯔꯛꯏ ꯏꯕꯣꯝꯆꯥꯒ ꯑꯇꯥꯡꯒꯁꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯕꯥꯕꯥ ꯑꯩꯈꯣꯏꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯁꯦ ꯕꯦꯝꯕꯦꯝ ꯍꯣꯏꯒꯤꯗꯤ ꯉꯥ ꯊꯣꯡꯍꯧꯏ ꯏꯄꯥꯅꯅꯦ ꯁꯦꯟ ꯄꯥꯏꯔꯀꯥꯟꯗ ꯏꯆꯥꯕꯨ ꯉꯥ ꯊꯣꯡꯕ ꯄꯤꯖꯗꯣꯏꯅꯤ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯅꯔꯛꯑꯣ ꯆꯥꯛ ꯊꯥꯡꯗꯣꯔꯛꯂꯤꯀꯣ ꯏꯕꯣꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯆꯥꯊꯣꯛꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯊꯣꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯁꯤꯗ ꯌꯦꯡꯗꯨꯅ ꯅꯨꯄꯤ ꯂꯥꯛꯂꯤꯁꯦ ꯑꯩ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ ꯃꯁꯥ ꯄꯨꯝꯕ ꯅꯣꯡꯅ ꯆꯣꯠꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯝꯆꯥ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯀꯩ ꯍꯪꯕꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯆꯥꯛ ꯈꯤꯇ ꯄꯤꯖꯧꯕ ꯏꯕꯣꯝꯆꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯕꯥꯕꯥ ꯏꯃꯨꯡꯗ ꯆꯪꯁꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯇꯤꯛꯍꯜꯂꯝꯃꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯡꯖꯤꯟꯗꯨꯅ ꯕꯥꯕꯥ ꯆꯥꯛꯁꯦ ꯆꯥꯕ ꯌꯥꯕ ꯌꯦꯡꯕꯤꯌꯨ ꯑꯍꯜꯗꯨꯁꯨ ꯃꯈꯨꯠꯇꯣ ꯍꯥꯝꯂꯒ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯔꯥꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤ ꯕꯥꯕꯥ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯗꯤ ꯕꯥꯕꯥꯅ ꯆꯥꯔꯤꯕ ꯆꯥꯛꯇꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯅꯤ ꯑꯍꯜ ꯑꯗꯨ ꯏꯕꯣꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯦꯕꯥꯗ ꯄꯥꯕ ꯄꯦꯜꯂꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯕꯣꯔ 3 ꯄꯥꯕꯗꯒꯤ ꯅꯤꯌꯨ ꯏꯕꯣꯝꯆꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯕꯥꯕꯥ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯁꯤꯡꯖꯪꯁꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯏꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯊꯥꯗꯣꯛꯄ ꯌꯥꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯎ ꯌꯥꯟꯕꯁꯨ ꯂꯦꯞꯍꯟꯕꯤꯒꯅꯨ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯒ ꯅꯪꯅ ꯅꯤꯡꯂꯤꯕꯗꯨꯃꯛ ꯊꯨꯡꯖꯔꯣ ꯑꯅꯤꯁꯨꯕ ꯕꯣꯔ ꯑꯃꯨꯛ ꯅꯤꯔꯣ ꯏꯕꯣꯝꯆꯥ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯏꯕꯣꯝꯆꯥ ꯃꯃꯤꯠꯇꯨꯅ ꯆꯧꯀ꯭ꯔꯤ ꯑꯃ ꯎꯔꯝꯃꯤ ꯕꯥꯕꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤꯁꯤꯗ ꯐꯝꯕꯨ ꯐꯝꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯍꯧꯒꯠꯄ ꯌꯥꯍꯟꯕꯤꯒꯅꯨ ꯑꯍꯜꯗꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯒ ꯑꯗꯨꯁꯨ ꯊꯨꯡꯕ ꯑꯣꯏꯖꯔꯣ 3ꯁꯨꯕ ꯑꯔꯣꯏꯕ ꯕꯣꯔꯅꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯅꯤꯌꯨ ꯏꯕꯣꯝꯆꯥ ꯆꯥꯛꯈꯨꯝꯗꯨꯗ ꯀꯣꯌꯦꯡ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯦꯟꯁꯥꯡ ꯁꯦꯝꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯏꯕꯣꯝꯆꯥꯅ ꯎꯔꯝꯃꯤ ꯕꯥꯕꯥ ꯑꯁꯤꯗꯒꯤ ꯊꯥꯡ ꯁꯣꯔꯤꯁꯦ
ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯕ ꯄꯤꯅꯕꯤꯌꯨ꯫ ꯑꯍꯜ ꯑꯗꯨ ꯏꯕꯣꯝꯆꯥꯒꯤ ꯕꯣꯔ ꯈꯨꯅꯤ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯪꯅ ꯀꯔꯝꯕ ꯃꯤꯅꯣ? ꯑꯩꯅ ꯕꯣꯔ 3 ꯅꯤꯌꯨ ꯍꯥꯏꯕꯁꯤꯗ ꯅꯪꯒꯤ ꯂꯥꯏꯔꯕ ꯀꯣꯛꯅꯅꯕ ꯕꯣꯔ ꯅꯤꯕ ꯌꯥꯏ, ꯑꯗꯨꯁꯨ ꯅꯤꯗꯦ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯅꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔ 3ꯃꯛ ꯐꯪꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯆꯠꯈꯤ꯫ ꯔꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯀꯣꯛꯅꯅꯕ ꯊꯥꯔꯛꯄꯅꯤ, ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯕꯣꯔ ꯃꯌꯥꯝ ꯅꯤꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯅꯆꯥꯁꯤꯒꯤ ꯀꯩꯝꯇ ꯈꯟꯗ꯭ꯔꯕꯣ? ꯔꯥꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯃꯥꯅ ꯅꯤꯔꯨꯔꯤꯕ ꯕꯣꯔꯁꯤꯡ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡꯗꯨꯃ ꯏꯕꯣꯝꯆꯥ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯦ꯫ ꯏꯕꯣꯝꯆꯥ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯑꯩꯕꯨ ꯍꯤꯡꯕꯗ ꯀꯥꯟꯅꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦ, ꯑꯩ ꯏꯊꯟꯇ ꯁꯤꯖꯔꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯅ ꯏꯕꯣꯝꯆꯥ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯏꯕꯣꯝꯆꯥꯗꯨ ꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯨꯗ ꯆꯤꯡꯈꯣꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯆꯤꯡ ꯑꯁꯤꯗ ꯍꯦꯛꯇ ꯁꯤꯔꯨꯔꯒꯦ, ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯅ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯣꯝꯆꯥ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯏꯕꯣꯝꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯣꯝꯆꯥ, ꯏꯕꯣꯝꯆꯥ! ꯏꯕꯣꯝꯆꯥ ꯌꯥꯝ ꯉꯛꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯍꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯉꯛꯅ, ꯀꯅꯥꯅꯣ ꯈꯨꯔꯥꯕꯣ? ꯑꯍꯜꯗꯨ ꯅꯣꯛꯂꯒ, ꯅꯪꯅ ꯈꯨꯔꯥꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯈꯨꯔꯥꯅꯗꯤ ꯅꯪꯕꯨ ꯃꯁꯛ ꯈꯪꯏ꯫ ꯅꯪꯕꯨ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯆꯤꯡꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯕꯣꯝꯆꯥꯅ ꯃꯥꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡꯗꯨ ꯑꯍꯜ ꯑꯗꯨꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯑꯍꯜꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯣꯗꯅ, ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯑꯃ ꯄꯤꯒꯦ꯫ ꯏꯕꯣꯝꯆꯥ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯦꯡꯂꯨꯏ꯫ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯒꯣꯜꯒꯤ ꯃꯈꯣꯡ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯍꯜ ꯑꯁꯤ ꯃꯤ ꯅꯠꯇꯦ, ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕ꯫ ꯏꯕꯣꯝꯆꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯈꯠꯄꯗꯨ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯌꯥꯏꯌꯦ ꯈꯨꯔꯥ, ꯑꯗꯣ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯣ ꯍꯥꯟꯅ ꯄꯤꯕꯤꯌꯨ꯫ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯨꯈꯤꯒꯦ꯫ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯈꯨꯔꯥꯒꯤ ꯇꯨꯡ ꯏꯟꯅꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯒꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯍꯩ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯁꯤꯡꯕ ꯃꯥꯜꯂꯤꯁꯦ꯫ ꯐꯔꯦ, ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯈꯧꯖꯥꯎꯁꯤꯃ ꯄꯤꯔꯒꯦ, ꯑꯗꯨꯒ ꯃꯥꯅ ꯊꯥꯔꯤꯕ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯁꯦ ꯑꯩ ꯉꯥꯏꯔꯒꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯥꯎꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯎꯕ ꯈꯧꯖꯥꯎ ꯑꯃ ꯂꯧꯗꯨꯅ ꯏꯕꯣꯝꯆꯥꯗ ꯄꯤꯔꯝꯃꯤ꯫ ꯅꯪꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯍꯥꯏꯕꯗꯣ ꯂꯧꯔꯣ, ꯑꯗꯣ ꯅꯪꯅ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯂꯥꯛꯀꯅꯤ꯫ ꯁꯣꯏꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯒꯅꯤꯀꯣ꯫ ꯁꯣꯏꯔꯣꯏ ꯈꯨꯔꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯏꯕꯣꯝꯆꯥꯗꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯏꯕꯣꯝꯆꯥ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯨ ꯈꯔ ꯀꯥꯏꯔꯒ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯑꯍꯥꯎ ꯑꯊꯨꯝ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ, ꯃꯆꯥꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯁꯤꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯛꯂꯤꯕꯁꯤꯕꯣ? ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, ꯑꯩ ꯏꯊꯟꯇ ꯄꯨꯕ ꯋꯥꯏꯅꯦꯍꯦ, ꯅꯪꯁꯨ ꯈꯔ ꯄꯨꯕ ꯌꯥꯎꯅꯦ꯫ ꯔꯥꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯕ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ, ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯛꯂꯤꯕꯅꯣ? ꯏꯕꯣꯝꯆꯥ ꯍꯤꯡꯆꯥꯕꯗꯨꯅ ꯄꯤꯔꯛꯄ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯠꯂꯝꯃꯤ꯫ ꯔꯥꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯀꯗꯥꯏꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡꯅꯣ? ꯅꯨꯄꯤ, ꯑꯩ ꯊꯕꯛ ꯑꯃ ꯐꯪꯂꯦ꯫ ꯔꯥꯁꯤ ꯉꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯊꯕꯛꯅꯣ ꯅꯨꯄꯥ? ꯏꯕꯣꯝꯆꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯂꯤꯔꯝꯃꯤ꯫ ꯔꯥꯁꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯒꯤ ꯌꯥꯎꯔꯨꯔꯤꯕꯅꯣ? ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯀꯅꯥꯅ ꯍꯤꯡꯅ ꯍꯜꯂꯛꯈꯤꯕ ꯌꯥꯎꯔꯕꯒꯦ? ꯅꯨꯄꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯂꯩꯔꯤꯁꯤꯗꯤ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ꯫
ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯕꯣꯝꯆꯥꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯗꯨꯁꯨ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯗꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯏꯕꯣꯝꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯗꯨ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯏꯕꯣꯝꯆꯥꯗ ꯌꯦꯡꯗꯨꯅ, "ꯏꯕꯣꯝꯆꯥ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ." ꯏꯕꯣꯝꯆꯥ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ, "ꯈꯨꯔꯥ, ꯑꯩꯁꯨ ꯈꯨꯔꯥꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯗꯕꯅꯤ꯫ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤꯁꯦ ꯑꯃꯨꯛꯇ ꯌꯥꯟꯊꯠꯂꯝꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯦ ꯅꯨꯡꯁꯥ ꯐꯪꯂꯔꯣꯏ꯫ ꯑꯩ ꯏꯃꯨꯡꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯎꯅꯔꯨꯈꯤꯒꯦ꯫ ꯈꯨꯔꯥ, ꯀꯧꯕꯤꯂꯥꯁꯦ ꯑꯃꯨꯛꯇ ꯌꯥꯟꯕꯤꯔꯝꯃꯨ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯌꯥꯟꯕꯤꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯡꯖꯪꯗꯨ ꯏꯕꯣꯝꯆꯥꯗꯒꯤ ꯂꯧꯗꯨꯅ ꯎ ꯌꯥꯜꯂꯝꯃꯤ꯫ ꯏꯕꯣꯝꯆꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯕꯣꯝꯆꯥꯁꯨ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯂꯥꯛꯅꯔꯒꯦ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯥꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯎ ꯑꯗꯨ ꯅꯨꯃꯤꯠ 4-5ꯅꯤ ꯆꯪꯒꯗꯕ ꯎꯅꯤ꯫ ꯏꯕꯣꯝꯆꯥ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯎ ꯑꯗꯨ ꯃꯤꯀꯨꯞꯇ ꯌꯥꯟꯕ ꯂꯣꯏꯅꯅꯕ ꯃꯟꯇ꯭ꯔ ꯁꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯎ ꯌꯥꯟꯕꯗꯨ ꯂꯦꯞꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯊꯟꯇ ꯑꯗꯨꯝ ꯌꯥꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯐꯖꯅ ꯋꯥꯔꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, "ꯏꯕꯣꯝꯆꯥ, ꯁꯤꯡꯖꯪꯁꯤ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦꯅꯦ꯫ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯖꯪ ꯑꯁꯤ ꯊꯥꯗꯣꯛꯀꯅꯤ?" "ꯈꯨꯔꯥꯅ ꯑꯩꯉꯣꯟꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯥꯎꯖꯥꯎ 3 ꯄꯤꯔꯕ ꯑꯩꯕꯨ ꯆꯌꯣꯜ ꯑꯃꯒ ꯌꯨꯝꯗ ꯂꯩꯍꯜꯂꯕꯗꯤ ꯁꯤꯡꯖꯪ ꯑꯗꯣ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯐꯔꯦ, ꯑꯩ ꯅꯉꯣꯟꯗ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯥꯎꯖꯥꯎ 3 ꯄꯤꯔꯒꯦ, ꯑꯗꯨꯒ ꯆꯌꯣꯜ ꯑꯃꯒ ꯌꯨꯝꯗ ꯂꯩꯔꯣ." ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, "ꯍꯦ ꯁꯤꯡꯖꯪ, ꯌꯥꯔꯦ ꯂꯦꯞꯄꯣ." ꯏꯕꯣꯝꯆꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯤꯡꯖꯪ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯥꯎꯖꯥꯎ 3 ꯄꯤꯔꯝꯂꯒ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯣꯏꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯍꯧꯈꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯏꯕꯣꯝꯆꯥ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯃꯥꯡꯒꯣꯟꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ, "ꯏꯕꯣꯝꯆꯥ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯠꯂꯁꯤ." "ꯈꯨꯔꯥ, ꯆꯧꯀ꯭ꯔꯤꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ꯫ ꯄꯌꯥ ꯁꯤꯕꯁꯨ ꯂꯣꯏꯒꯗꯧꯔꯦ, ꯑꯗꯨꯒ ꯆꯠꯂꯁꯤ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯉꯥꯏꯔꯒꯦ." ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯑꯃꯨꯛ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ꯫ ꯔꯥꯁꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ "ꯅꯪꯂꯥ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯧꯕ ꯂꯥꯛꯑꯦ ꯍꯥꯏꯁꯦ? ꯅꯪ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ." ꯔꯥꯁꯤꯅ ꯊꯣꯡꯉꯥꯛ ꯆꯩ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯀꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯀꯞꯅ ꯀꯞꯅ, "ꯏꯕꯣꯝꯆꯥ, ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯥꯎꯖꯥꯎ 10 ꯄꯤꯔꯒꯦ, ꯑꯗꯨꯒ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯒ ꯄꯤꯔꯒꯦ." ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, "ꯍꯦ ꯆꯧꯀ꯭ꯔꯤ, ꯃꯥꯕꯨ ꯊꯥꯗꯣꯛ." ꯏꯕꯣꯝꯆꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯍꯤꯡꯆꯥꯕꯗꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯍꯧꯒꯠꯄ ꯌꯥꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯁꯦꯜꯌꯦꯛ ꯄꯤꯛꯊꯟꯅ ꯌꯥꯎꯕ ꯈꯥꯎꯖꯥꯎ 10 ꯄꯤꯔꯝꯂꯒ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯂꯥꯛꯂꯒꯦ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ "ꯅꯨꯄꯥ, ꯍꯤꯡꯆꯥꯕꯁꯦ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ?" "ꯅꯨꯄꯤ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯆꯝꯖꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯥꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯥꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯍꯥꯠꯄ ꯄꯥꯝꯃꯤ." ꯔꯥꯁꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, "ꯍꯤꯡꯆꯥꯕ ꯑꯁꯤꯕꯨꯗꯤ ꯀꯔꯝꯅ ꯍꯥꯠꯀꯗꯧꯔꯤꯕ? ꯅꯣꯡꯃ ꯑꯩꯅ ꯑꯍꯜ ꯑꯃꯗꯒꯤ ꯅꯤꯍꯧꯕ ꯕꯣꯔꯗꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯪꯅ ꯏꯟꯁꯥꯡ ꯁꯦꯝꯅꯔꯤꯕ ꯍꯩꯖꯥꯡ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯕꯗꯤ ꯍꯤꯡꯆꯥꯕꯁꯦ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯃꯥ ꯁꯤꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯀꯤꯕꯁꯨ ꯃꯥꯡꯂꯒꯅꯤ." ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥ ꯀꯌా ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯟꯗꯥꯡꯒ ꯇꯣꯝꯕꯤꯒꯁꯨ ꯌꯥꯝꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯇꯗꯅ ꯆꯔꯥ ꯍꯦꯟꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯣꯟꯗꯥꯡ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯒ ꯔꯥꯁꯤꯒꯗꯨ ꯇꯣꯟꯗꯥꯡꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯟꯗꯥꯡꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯟꯗꯥꯡꯗꯨ ꯃꯁꯥ ꯌꯥꯝꯅ ꯉꯝꯗꯅ ꯍꯥꯏꯔꯛꯏ, "ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯂꯥꯛꯂꯤꯗꯅ." ꯇꯣꯟꯗꯥꯡ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯕꯨ ꯀꯧꯔꯝꯃꯤ꯫ "ꯇꯥꯕ꯭ꯔꯣ? ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯂꯥꯛꯂꯦ꯫ ꯐꯤꯗꯥ ꯑꯃ ꯄꯨꯔꯛꯎ."
ꯑꯇꯣꯝꯕ, ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ? ꯑꯩꯗꯤ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗ ꯄꯥꯎ ꯇꯥꯕꯗ ꯉꯥꯏꯔꯤ. ꯈꯨ ꯇꯥꯡꯁꯦ ꯆꯤꯛꯄ ꯅꯥꯕ ꯇꯧꯕꯅꯤ. ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯨꯡꯁꯤꯠ ꯆꯪꯂꯕ꯭ꯔꯥ ꯈꯪꯗꯦ, ꯂꯦꯡꯕ ꯌꯥꯗ꯭ꯔꯦ. ꯑꯃꯥꯏꯕꯒ ꯑꯃꯠꯇ ꯌꯦꯡꯗ꯭ꯔꯕꯣ? ꯊꯪꯅꯕ ꯈꯨꯟꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯅꯤ. ꯇꯥꯆꯧ ꯍꯣꯔꯦꯟ ꯀꯧꯔꯨꯔꯒꯦ. ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯁꯤ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯇꯥꯆꯧ, ꯆꯥꯛꯇꯤ ꯉꯔꯥꯡꯗꯒꯤ ꯆꯥꯔꯛꯇ꯭ꯔꯤ. ꯍꯩꯃꯥ, ꯆꯥꯛꯇꯤ ꯀꯔꯤ ꯆꯥꯗ꯭ꯔꯤꯕ? ꯑꯩꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯕꯛ ꯁꯨꯕꯁꯨ ꯆꯠꯇ꯭ꯔꯦ. ꯏꯃꯨꯡꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯟꯖꯤꯜꯂꯛꯂꯦ. ꯏꯕꯣꯝꯆꯥ ꯇꯣꯟꯗꯥꯡꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥ ꯚꯥꯞ ꯇꯥꯔꯦ. ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯍꯦ, ꯆꯦꯡꯗꯣ ꯂꯩꯇ꯭ꯔꯗꯤ ꯂꯧꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯇꯣꯝꯕꯤ ꯊꯥꯔꯛꯑꯣ, ꯆꯦꯡ ꯂꯧꯕꯀꯣ. ꯑꯗꯨꯗꯤꯅꯦ, ꯅꯪ ꯇꯥꯆꯧ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯝꯆꯥꯒ ꯔꯥꯁꯤꯒꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯟꯗꯥꯡꯗꯨ ꯃꯌꯥꯝꯕꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕꯤꯕꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯂꯝꯃꯤ. ꯅꯤꯡꯉꯝꯗꯕꯅꯁꯨ ꯄꯤꯛ ꯊꯜꯂꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯔꯝꯃꯤ. ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯏꯕꯣꯝꯆꯥꯕꯨ ꯂꯧꯕ ꯏꯕꯣꯝꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯍꯤꯡꯆꯥꯕꯗꯨ ꯃꯁꯥꯗꯨ ꯀꯤꯕꯗꯤ ꯐꯥꯎꯔꯛꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯉꯁꯤꯗꯤ ꯅꯝꯗꯨꯅ ꯏꯕꯣꯝꯆꯥꯕꯨ ꯐꯨꯗꯕ ꯌꯥꯗꯦ. ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯏꯕꯣꯝꯆꯥꯕꯨ ꯀꯧꯔꯝꯃꯤ. ꯏꯕꯣꯝꯆꯥꯁꯨ ꯊꯣꯛꯂꯛꯏ. ꯈꯨꯔꯥ ꯂꯥꯛꯄꯤꯔꯦꯗꯅ? ꯂꯥꯛꯑꯦ. ꯈꯨꯔꯥ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ. ꯈꯨꯔꯥ, ꯑꯩ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯖꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯠꯂꯁꯤ. ꯍꯣꯏ. ꯑꯗꯣ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ. ꯅꯪꯒꯤ ꯅꯨꯄꯤ ꯎꯗ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯆꯠꯁꯤ. ꯀꯨꯏꯔꯣꯏꯗ ꯈꯨꯔꯥ. ꯏꯕꯣꯝꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯣꯛꯂꯛꯏ. ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯏꯕꯣꯝꯆꯥꯕꯨ ꯃꯥꯒꯤ ꯂꯩꯐꯝ ꯇꯥꯅ ꯄꯨꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯌꯥ ꯂꯥꯎꯅ ꯍꯤꯒꯠꯇꯨꯅ ꯀꯟꯅ ꯅꯣꯛꯏ. ꯏꯕꯣꯝꯆꯥꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯎꯕꯗ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨ ꯌꯥꯝꯅ ꯉꯛꯅ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛ ꯑꯁꯤ ꯎꯔ ꯐꯥꯎꯕ ꯀꯤꯗꯦꯅꯦ. ꯁꯤꯗꯤ ꯀꯔꯤ ꯅꯨꯄꯥꯅꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯕꯗꯤ? ꯑꯩꯁꯦ ꯍꯤꯡꯆꯥꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯕꯨ ꯍꯤꯡꯆꯥꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯀꯨꯏꯔꯦꯅ. ꯑꯗꯨꯒ ꯅꯪ ꯑꯩꯕꯨ ꯎꯕꯗ ꯀꯤꯗꯕ? ꯀꯃꯥꯏ ꯀꯤꯗꯣꯏꯅꯣ? ꯅꯪꯗꯤ ꯍꯤꯡꯆꯥꯕ ꯃꯥꯟꯁꯨ ꯃꯥꯟꯗꯅ ꯐꯥꯒꯤ ꯌꯥꯝ ꯃꯥꯜꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗꯨ ꯁꯤꯊ ꯅꯣꯛꯂꯝꯃꯤ. ꯍꯤꯡꯆꯥꯕꯗꯨ ꯏꯕꯣꯝꯆꯥꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯏꯕꯣꯝꯆꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯏ. ꯏꯕꯣꯝꯆꯥꯅ ꯊꯥꯡ ꯁꯣꯔꯤꯗꯨ ꯂꯧꯊꯣꯛꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ. ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ, ꯉꯁꯤꯅ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕꯅꯤ. ꯍꯤꯡꯆꯥꯕꯗꯨ ꯍꯧꯅ ꯂꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ. ꯏꯕꯣꯝꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ, ꯍꯤꯔꯥꯃꯅꯤ, ꯃꯨꯛꯇꯥꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯂꯥꯏꯔꯕꯁꯤꯡꯗ ꯁꯅꯥ ꯈꯔ ꯌꯦꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.